Asigi tongan-tongan pausi singamadi social media dagi lokot pausin ke update pijari ahanbada headline Kulai paiba kangmuna landaduna loibon kuki village ki sip amasung mahaki loina biyaw na miyoy ahum hatkre sip minister yaw na kuki amasung nagagi lusingba kaya na mihat adobo kandem tongnarakli Pangpokpi district ki loibon kulenda etek chathakiba adugi detail report fangdri haina home minister na hongdokre KCP PWZ MC unification na Thobal ki Bisa Mega Mart kamari lainana section wapum thamlakli Loibon Kulgi Togdokta Senaba Sing Kudakta Fanaba CM na security agency Singa Pautak Pikre Arambay Tengol gi PRO Robin Mangang Khwairakpom Amadi Somtham Bijoy gi social media gi update Singa Loinana Manipur da Miyam gi Ihau Mami Kauba Lup Ama Safongre Ain Kaina More da Thau Yonaba Pusilakpa Miyoy Ani Thau ga Konana Fagatpa Ngamkre BJP Tamil Nadu unit ki president Oiramba Anamalai Party dagi tokre Combined Force na lupa crore nifutaret rongi Yaba tablet fare Security Force na yamlaba khulai sing phagat pangamkre Malemgi oina energy ki asoba crisis amal lagtuna miyam da saithing piba haurakli haina Waizui Kumar na phongdokre Challenge ki na lan lepna nabagi matang da Vladimir Putin da aiba chero thakre Kuki narco terrorist singna chingmai sing kokthok tuna popi thariba asi thingdrabadi World Environment Day pangthokpagi wahanthok leiroi haina wamagi nakidagi phongdorakli Thangjam nganba maitai pripaka mari leinate haina lauthorakli TMC ki chairman Bisorjit ki yumda bomb thamlomkiba adu KCP PWZ MC unification ni haina claim torakli Adomna Hojik Yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amuk sandongna pijari Kangpokpi district ki Loibon Kulen village da ngarang ayu anganbada sakhangdaba khulai paiba singna attack chathaduna village chief amasung mahaki loina biyaw na miyoy ahum hatkre yum taret rom mai thaduna amangata thogankre laikhidraba village chief adugi mamingna lekphomang haukip kawi mahak Loibon village dagi manglungi machanupane mahaki loina bi adugi mamingna Kimari kawi atopa miyoy adugi maming Janmilan haukip kawi mahak sukhul adudagi Sekho hau haukip ki machanupane haide Loibon village da landaduna misam haliba kangbu adu kana no haiba chapchana khangba ngamdri kuki phurup nadi nagagi khulai paiba amanani haina maral siri aduga naga kangbu nadi kuki maselgi marakta khut thoknabani haina maral sinari thodo adugi matangda phangba pauna hai khul adugi khunja sing tumna himnari ngai matamda nomai kapagi makol kaya marum ayuk pung ahum rom khara helakpadagi taba haunaraki khul aduda attack tawrakle haiba hek khangbaga khunja ayamba mana thokpa hingnanaba jangan romda sensillaga lonaki adubu kulai paiba kangbu aduna hana village chief adugi mayum adu tamna changsilakiba maramna imung aduda leiramba matei manaudi nanthokpa ngamhaukhide makhoi yumgi manung adu maktada siraga leirambani aduga atopa miyoi aduna khul adugi mafam amada siraga leirambani mafam aduda maikei anigi marakta khut thongna khibagi khudamsu phangmangami Loibon village ki chief yauna miyoi ahum hatkiba thotoki matangda paumi singna hangba wahangi pakhum piradana home minister Govindas Konthokjamna hai Kangpokpi district ki new Kaithel Manbigi manung chana leiba Loibon village da miyoi ahum halambagi pau phangle thodo asigi matangda mapung phaba report laktri haina phongdokhi Makatarakpada ngarang ayu anganbada Kangpokpi district ki manung chanba Loibon village da khulai paiba singna attack chathaduna miyoi ahum hatkiba thodo adugi matangda state government ki maiki dagi hojik phawba akupa marol sing phangdri mapung phaba information phangba tawdana comment piba haibasi premature oigani haina home minister Govindas Konthokjamna makhatana phongdokhi Imphal East ki palace compound da leiba city convention center da pangthokiba World Environment Day thoramgi sideline da paumi singna Loibon Kulengi attack adugi matangda hangba wahang singi paukhumda home minister Govindas na wafam sing asi phongdokhibani attack adu hojik phawbagi oina kanana chathaba oigadoribano haiba hangba wahang aduda minister Govindas na makhatan hai thodo adugi matangda hojik phawbagi oina ground dagi detail report sing adu ngairi report sing adu phangdana comment piba haibasi premature oigani naga misam taruk mafang khangdana leiriba asigi matangda Manipur High Court chathakiba hearing amada Manipur lenga ki maikei dagi naga taruk ki case asi thijinnaba NIA da sinakhre hairabasu hojik phawba NIA gi maikei dagi foreman oina khangalakpa leidri haina India lenga ki deputy solicitor general of India gi maikei dagi court thamkiba wafam adugi matangda hangba wang amada Govindas Konthokjamna hai
mahak masamakna mari lenaba file sing adu sign tawki adubu misunderstanding na maram oiraga issue adu lakiba oiramba yai adu makpu case asigi matangda chayol khara asigi manungda development khara di laglagani haina phongdoki makata na bomi singna hangba tongan tongan ba wang singi pakumda Jingda natraga tamdasu oirabasu laloba singi matakta military crackdown operation chatharagani masida lengakna ninghanaba leite lamdamasida santi thamnaba lengaki maigedigi angamba thakta thabak paikhatli haina home minister na makataki Thobal Kaithel Manakta Bisal Mega Mart Hangdokpada Chenaba Singi Mathakta Akanma Miyeng Changmaga Loinana Khut Tharakpada Asok Apan Misimina Yaurakpada Madugi Tekchak KCP PWG MC Unification Puroi Hairakli Lup Asigi PRO Singkhaingan Mana Thadurokpa Cherol Amada Haukiba Me Tara Tarukta Lup Asina Mediagi Kuthangda Thobal Kaithel Manakta Sariba Bisal Mega Mart Asi Kaithel Asidagi Kilometer Taruk Lapna Hongdokhinaba Bisal Mega Mart Hangdokpada Chenaba Singda Mangjongnana Khanganba Laikre Masi Phawbada Kanglei Miamgi Kolaubu Nathaiba Manba Thong Chatharakliba Singda Warning Oina Tha Asigi Kunmanga gi Nungthil Pung 12 minute 15 rom tabada Thobal Municipal Council gi Chairman Oiriba Thobal Athopam Mayai Lekai da Leiba Khangenbam Bisorjit Apokpa Laikhidraba KH Kunjabi Harigi Yumda Bom Thamlamba Adu Lup Asigi Special Task Force ki Khutpu Amana Chathakibani Hairakli Cherol Asina Makhatan Hai Haujiksu Matam Lairi Haibo Wapam Thamladuna Thobal Kaithel da Sahi Kayadagi Lalol Itik Tauraga Imung Manung Puraga Lakliba Miyoi Lising Marigi Imung Manungi Hingbagi Lambi Thadatlaga Asamgi Guwahati dagi Nan Manipuri Amana Yamlaba Selyam Thadaraga Thobal Kaithel gi 0 kilometer da hangliba Bisal Mega Mart haina mingthonba Kaithel asi kilometer 3 lapna hangdokho Hongdokho haibani lupki wafamdi Thobal Kaithel asi khaki wafam natana Kanglei Miyamna lalot itik tawriba Kaithel singi 0 kilometer da makhal amatagi Bisal Mega Mart hangba yaroi haiba asini asigumba tanja asida Bisal Mega Mart asida yamlaba senfam thadaraga lalol itik tawriba Guwahati da leiba Nan Manipuri asina Bisal Mega Mart asi Thobal Kaithel asidagi hongdokjarage hairaba phawba Bisal Mega Mart asi hangdoknaba float haibadi mapam Chandok Aron Senyam Kaya Taliba Lam Asigi Mapu Thobal Bazargi Lokam Lairektagi RK Noren Apopa Laikhidraba RK Muktana Thingliba Aduga Thobal Municipal Council ki Chairman Khangembam Bisorjit na plot permit handoktabasina taklibadi lup amadi Kanglei Miyamgi wafam thawoide uchitte takpani haujik makhatana Thobal Kaithel gi Bisal Mega Mart asi athubada hongdoktrabadi lupna makhatana warning tawba tawdana Bisal Mega Mart asibu hangdoknaba achouba selam lauraga permit pibada chenariba Manipur gi hanagi Chief Minister Okram O Ibobi yauna Bisal da thabak tawba Sanatombi lam asibu Chandokuna Aron Senyam Taliba RK Noren KS Bisorjit Amasung Thobalgi Bisal Mega Mart Asida Akanba Ahakpa Landa Kaya Chatharagani Masida Thoropa Afafatagi Tekchak Lupna Puroi Musing Asina Masa Masana Pujagadavani Bisalgi Thomising Matam Ladingai Tabak Thadokbiu Kanglei Miyamnasu Thobal Kaithelda Bisal Mega Marta Port Leiba Sangbiganu Haina Section Wafam Tamlakli Kangpokpi district ki Loibon Khulenda Khulai Paiba Singna Micham Ahum Hatkiba Amadi Yum Kaya Mai Thakiba Thong Chief Minister Wai Khem Chana Akan Momongda Condemn Tawbaga Loinana Chenaba Singkhudakta Fanaba Mari Lenaba Security Agency Singda Pautak Pikre CM Secretariat na Thadurokpa Chirol Amada Mathake Wafam Asi Chief Minister na Phongdokpaga Loinana Miyamgi Mathakta Chathakiba Attack Adu Pangdaba Amadi Ngakpiba Yaroidaba Thong Amani Khulai Paidaba Micham Miyamgi Mathakta Onsinduna Mihat Mepun Chatharakpa Asi Miyoiba Khunaina Yapham Thokte Hairi Asigumba Tamthiba Thong Chathakiba Sida Chenaba Sing Lengang na Lemna Tharoi Haiba Wafam Chief Minister na Phongdokhibaga Loinana Thodok Adu Kanana Chathabano Haiba Tigatpaga Loinana Chenaba Sing Fanaba Khudakta Paksana Thihumbagi Thabak Sing Chathanabasu State Police amadi Central Security Agency Singda Khangankhre Loinana Khudong Thiningai Oiba Mafam Singda Security Arrangement gi Thabak Hena Kangkhatnabasu Mari Lenaba Authority Singda Direction Pikhi Ngasigi Thodok Aduda Soklaba Imung Manung Singda Khudaki Oina Piba Yaba Relief ki Mateng Pinabasu Mari Lenaba Singda Khangankhi Marak Asida Mari Suba IRB gi Havildar KS Surespu Haukiba Sogolse Numiki Numidangda Thangna Thinduna Hatkiba Thong Chief Minister Yumnam Khemchana Akanma Mongda Condemn Tawkibaga Loinana Thodok Tuda Thibo Humbagi Akanma Thabak Lokatuna Jenaba Miyoi Faba Ngamkiba Adumak Thobal Commando Unit pu Thagatpa Phongdoragli Loinana Laikhidrabagi Imung Manungi Awabadasu Saruk Yarnaba Yaba Phongdoragli Laibak Thiba Thodok Ani Manipur gi law and order ngak senbagi thabak hena kangkhatpaga loinana mari lenaba authority singna makhatana tigetpa amadi security operation singi thabakta mateng pangbinaba area singda amadi
security area domination gi thabak kangkhit khre hari maning phajana tamalabanina yamna nungaire tawro sahi kun khaki matungda chaukurina naramdam jati dagi hena lumna lawriba noi MLA minister CM kaidu oiba phangbar yengjo minai oini di khangdri haina arambai tengol gi PRO Robin Mangang khwarakpomna social media da update tawri Makha tarakpa social media gi update tana songtham bijoina asumna hairi haingangi troll party atai machum mayam mikap thokpiro haugatpiro aigi daily Facebook post thagat charage comment section da noi mayam changbi raktrabadi aigi post mapung phade ai ayamba matamda wakhal nungaina lei adubu ngasina khara hena nungai jailda punsi loigadaba evil heavyweight ama Rajya Sabha da chensillaga justice nanthoke tawramba adu magi oina Rajya Sabha gi thong matam chupagi oina lonsinkhre justice amadi jail gi episode hauragani central BJP nasu mahak kanano haibasi mayek sengna khangle shanti laklani pakhatuna huiroi mayam lan loidri haina lawhalamba adu taba phanglaroi Rajya Sabha gi ticket laktoktringaida ticket phangnabani haiduna hero yamna sajarambani war on drugs war on poppy forest illegal emergent etc mayam gi matangda khadang thadaba ariba video mayam ama khutchabi singda thadok handuna honajarambani haujikti utta ghi haibaga chap manaredo karambana fai adongi fataba karama khara ningsingjage ahanba pointa Manipur gi area 22,327 square kilometer oirami chaurangna 8,621 square mile ni adomna matam khara Manipur pairamba matamda 2,238 square kilometer da hantha halamlaga thadok tuna chenkhre kuki singna 700 square miles haina launa duna leiri ani suba point da war on drugs na kadaida war tawribara drug kingpin lukhosai jau fava matamda adomgi role 100% khangjai drug mafia gi nemesis oiramba super cop TS Brindagi career losinbata natana thabak toklaba matungda adomgi hiroi mayam amana mayumda kayarak thomjin hanki kaubirabara Yuvraj Bir Tikendrajitna phamjaramba latuna thamjariba chokri singkup chana thugairambado ngakpifam thokpra lukhosai jaugi machanupigi mamingda leiba kar manungdagi masing yamlaba drug asamda phaki karamna Manipur lanthokibano khudakta kar adu more puriba DTO da yonkhiba kuire haina che chang loina ready tawhankibadu war on drug tawribara adongi ahanba Ochi Mantri gi Manau adu Delhi Police na kanli Delhi Police na kani haibadi OPM KG yankhai ga konana faki adum tuminna laisinki kaubiganu OPM si Manipur da thariba popi dagi Manipur da sunglibani aduga war on popi kadai da leiba ahum suba point da forest lisingani taratare tagi hongna lisingani kunma thoi fawba Manipur gi forest cover kadai waida mangki record na sakhini forest kalini haiduna timber purokpa truck loina fare truck driver owner truck thadok pinaba sel mayam amasu chare timber mayam aduna kona auction tawre nanau nupana mamal hongna lawre che sangsu legal oire aduda chalaiba plywood factory sawmill adudi masana paisa bhari da tongba tabani asumaina forest kannabara amari suba pointa adomgi second wipe adu election da deposit mangduna leirambani amadi Tengnopal da thaidok second wipe vote kahannaba illegal immigrant lising kaya voter list da hapsinki masi mayam asini Manipur gi yeknaba asengbadi aina thagatchariba post asi lanai nungainadabagi ni haina lobiganu Manipur gi yeknabadi aigisu yeknabani haina update tawri Niyam gi wangmada moreda petrol thau pusillaga yumthang nariba Myanmar da mamal tangna yonana ba honaramba miyoi ani makoina sizinaba gari amadi petrol ga konana Imphal more paringi palel manakta leiba Pioneer School mayadagi fare hari faro miyusing adudi Chandel district ki Panchai village dagi Pasial Napoleon Anal chahi nifumdoi apokpa leikidraba PS Thungthai Anal amadi LH Koko George chahi kunmapan apokpa LS Robin kawi hari faraba Pasial Napoleon Anal na Jodha
registration number MN09B0472 gari asida plastic container taramatoida petrol liter lising ani chamrikun haptuna pukhi puthurakhibani aduga LH Coco George Ecovan registration number MN06 LX 593 da plastic container da petrol liter lising ama chani humpu haptuna purakhibani hari farba miyosing adu gari amadi thausing aduga konana logi oiba thabaksing lokatnaba Kakching police station da khutsin nakre BJP Tamil Nadu unit ki president oiramba ki Anamalai party dagi tokre mahakna BJP ki primary membership dagi tokjaragi haina tharakhiba cherol adu BJP ki national president Nitin Nabin na ayaba pikhi BJP dagi tokraba Anamalai na regional political party ama linkalakba yai thajanari IPS officer oirambadagi BJP da yauraktuna party asigi state unit ki president fawba oiramlaba Anamalai na pham thadokhiba asi handak pangthokeba assembly election ga mari lainaba yai haina thajanari handak pangthokeba mikhalda C Joseph Vijayna Luchingba TV kena single largest party oikhibuga loinana BJP na supnagi seat amakhak phangba ngamkhi hanagi IPS officer asina anumba political party ama linkalakpa yai haina report tongnari Mayai kaba drug ki mayokta Manipur lengana changselaki ba khongjanggi makha tarakpa oina Manipur da noma kangdana mayai kaba chinjak sing Imphal gi airport yauna tungan ba mafamdagi security force singna phari masiga loinana miyoy kaya amasu state asida tungan ba mayai kaba drug sing puthok pusin tawba amadi lalot itik tawbagi thabak adumak makha tana chathari Manipur lenga ki makha da security personnel singna mayai kaba drug laksinaba phanakana hona jarabasu nongma kangdana mayai kaba drug sing phaba amadi lalonbagi miyoy masing hengalakliba asida ajobo wahang amasu oiri Manipur mayai kaba drug ki mayokta changsilakpa security force ki khongthang amada miyoi ama loinana masing yamlaba mayai kaba drug yaba tablet kaya security gi apunba team amana jiribamdagi phagatpa ngamkhre police tagi phangba pawgi matung inna anti narcotics operation gi manung channa Assam Rifles na Manipur police Central Reserve Police Force amadi Indian Reserve Battalion ga loinana jiribam district tagi lupa crore nifu taret romgi oigadaba lona thingkraba yaba tablet lakh mariga konana miyoi amasu phagatpa ngamkhre security gi chauna mai fakhiba adu district asigi manungda mayai kaba drug puthok pusin tawre haiba akaknaba paw ama phangbadagi chathakiba operation da phagatpa ngamkhibani haina police ki statement asina makha tari Security force na paring naina chatharakpa combing operation gi manung channa lotuna thamlamba yamlaba khulai sing phagat pangamkhre police ki pauna hai tha asigi marida Imphal West district ki lamsang police station gi manung channa leiba kameng mamang lekai amasung masigi akoibada thiba humbagi thabak chathabada yamlaba khulai sing adu phagat pangamkhibani security force na phagatlaba khulai sing adudi magazine ga konana AK rifle ama magazine yauna incharge rifle ama ball action single barrel gun taruk magazine yauba 9mm pistol mapal AK rifle gi kapa yariba maru 32 incharge rifle gi kapa yariba maru mari 380 gi kapa yariba maru 410 hairi ngasimak malem pumbada energy gi oiba asoba crisis ama laktuna mipum khudingda chaitheng piba haurakli haina hanagi deputy chief minister oiramba Yumnam Joy Kumar na phongdokre wafamasi World Environment Day ga mari leinana mayol energy solution amadi People's Democratic Alliance na sinduna alternatives source of energy and need of clean environment haiba theme da pangthokiba seminar amada phongdokibani iroi sembada leiba mayolgi office da pangthokiba thoram amada hanagi deputy chief minister Yumnam Joy Kumar na ECE da foundation gi president Laitonjam Jayananda Mayol energy solution gi MD Yumnam Devjit senior citizen of Oripok ki member Laurembam Brajabidhu Irom Ibochauba Okram Sarat yauna Uripok Kendra gi tongan ba mafamdagi lakpa miyoi kayana saruk yakhi seminar aduda Mayol energy solution ki MD Yumnam Devjit Manipur University ki Department of Environment Science ki PhD scholar Samananda Kaisam amadi Department of Science ki PhD scholar Bindia Aribamna resource person oina wangangki thoram aduga mari lainana hanagi deputy CM Y Joy Kumar na haikibada malem pumbada energy gi oiba achoba crisis ama laktuna mipum khudingda chaitheng piba haujik haurakli energy crisis asina maram oiraga chawkhat thorang amadi semit londa chauna chokhalakli masina miyamda mipaiba ama pokhalli energy yaudravadi aikhoi miyoiba khunai asi hingba ngamloi haibagi phibam lakpa asida aikhoina sijinariba energy asigi mahuta atopa hena faba sustainable oiba
ꯏꯅꯔꯖꯤ ꯁꯣꯔꯁꯀꯤ ꯊꯕꯛꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯐꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯈꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯏꯅꯔꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯀꯥ ꯍꯦꯟꯅ ꯃꯣꯠꯁꯤꯜꯂꯛꯄ, ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯂꯛꯇꯕ, ꯂꯣꯏꯅꯅ ꯁꯣꯂꯤꯗ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯁꯣꯏꯕꯒꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯟꯇꯔꯒꯤ ꯃꯈꯥꯗ ꯁꯣꯂꯤꯗ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯏꯈꯠꯂꯛꯄ ꯁꯦꯟꯇꯔ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝ ꯁ꯭ꯋꯥꯁ ꯚꯥꯔꯠ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯁꯦꯅꯤꯇꯔꯤ ꯂꯦꯇ꯭ꯔꯤꯟ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯐꯖꯈ꯭ꯔꯕ ꯃꯤꯁꯟ ꯑꯁꯤ ꯁ꯭ꯋꯥꯏꯗꯗꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯁꯟ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯨꯝꯊꯣꯡ ꯀꯌꯥ ꯑꯃ ꯂꯦꯇ꯭ꯔꯤꯟ ꯁꯥꯗꯅ ꯇꯦꯕꯜꯗ ꯂꯣꯏꯁꯤꯜꯂꯒ ꯂꯨꯞꯅ ꯂꯨꯄꯥ ꯀꯔꯣꯔ ꯀꯔꯣꯔ ꯂꯧꯊꯣꯛꯂꯒ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯚꯣꯠ ꯂꯦꯞꯄ ꯐꯥꯎꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅ ꯆꯍꯤ 5 ꯁꯨꯔꯛꯂꯕ ꯂꯥꯟ ꯂꯦꯞꯅꯕꯒꯤ ꯃꯇꯥꯡꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯗ ꯑꯣꯄꯟ ꯂꯦꯇꯔ ꯑꯃ ꯊꯥꯈ꯭ꯔꯦ꯫ ꯖꯦꯂꯦꯟꯁꯀꯤꯒꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯅꯤꯅ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯥꯟ ꯂꯦꯞꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯤꯆꯪ ꯆꯪꯁꯤꯟꯅꯕ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ, ꯇꯔꯀꯤ ꯑꯃꯗꯤ ꯑꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤꯗ ꯌꯨꯔꯣꯞ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯇꯝ ꯁꯥꯡꯅ ꯂꯥꯟ ꯁꯣꯛꯅꯔꯛꯄꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛꯇ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯕ ꯃꯔꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯁꯤ ꯍꯥꯏꯅ ꯖꯦꯂꯦꯟꯁꯀꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯨꯇꯤꯟꯅ ꯆꯍꯤ 13 ꯂꯩꯉꯥꯛ ꯄꯥꯏꯔꯛꯄꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯒ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯤꯛ ꯆꯥꯕ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯌꯨꯀ꯭ꯔꯦꯟꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯖꯦꯂꯦꯟꯁꯀꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯔꯤꯕ ꯂꯥꯟꯐꯥꯁꯤꯡ ꯊꯥꯗꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯐꯝ ꯀꯌꯥꯗ ꯎ ꯄꯥꯝꯕꯤ ꯊꯥꯗꯨꯅ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯕꯁꯨ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯤꯡꯃꯥꯏꯁꯤꯡ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯗ꯭ꯔꯕꯗꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ ꯍꯥꯏꯅ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯄꯨꯟꯕ ꯋꯥꯃꯥ ꯀꯪꯂꯩꯄꯥꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯈꯣꯝꯕ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯥꯃꯥ ꯀꯪꯂꯩꯄꯥꯛ ꯏꯟꯗꯤꯖꯤꯅꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯑꯦꯟꯗ ꯀꯜꯆꯔꯦꯜ ꯁꯣꯁꯥꯏꯇꯤ ꯀꯤꯃꯤꯛꯁ, ꯏꯔꯥꯕꯠ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠ ꯀꯩꯕꯤ ꯑꯃꯗꯤ ꯎꯃꯪ ꯂꯥꯏ ꯀꯟꯕ ꯑꯄꯨꯟꯕ ꯂꯨꯞ ꯎ ꯀꯜꯅ ꯁꯤꯟꯗꯨꯅ ꯀꯩꯕꯤ ꯃꯅꯥꯆꯤꯡꯗ ꯂꯩꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯠꯀꯤ ꯈꯨꯕꯝꯗ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯎ ꯆꯥꯔꯥ ꯀꯌꯥ ꯊꯥꯈ꯭ꯔꯦ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯎꯈꯣꯝꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯀꯥꯏꯊꯔꯛꯄꯗꯒꯤ ꯀꯟꯅꯕ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯄꯨꯋꯥꯔꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯠꯀꯤ ꯈꯨꯕꯝꯗ ꯎ ꯊꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯉꯥꯛ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯁꯤꯟꯗꯨꯅ ꯎ ꯊꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯥ ꯑꯁꯤꯒꯤ 3ꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯑꯣꯝꯕꯨꯡ ꯈꯨꯟꯖꯥꯎꯗ ꯂꯩꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯃꯅꯥꯛꯇꯒꯤ ꯐꯥꯔꯦ ꯍꯥꯏꯅ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯔꯤꯕ ꯈꯨꯔꯥꯏꯖꯝ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗꯒꯤ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗꯒꯤ ꯊꯥꯡꯖꯝ ꯉꯥꯟꯕ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯏꯅꯥꯎ ꯑꯦꯂꯥꯏꯁ ꯂꯩꯁꯥꯕꯤ ꯆꯍꯤ 23 ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯤꯄꯜꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯄ꯭ꯔꯤꯄꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯤꯡꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤ (RA) ꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯄ꯭ꯔꯤꯄꯥꯛꯀ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯊꯥꯗꯣꯔꯛꯂꯤꯕ ꯆꯦꯔꯣꯜ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ, ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯣꯐꯤꯁꯥꯔ ꯃꯉꯥꯜ ꯈꯨꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯍꯧꯈꯤꯕ ꯃꯦ 13ꯇ ꯍꯧꯖꯤꯛ ꯊꯧꯕꯥꯜ ꯀꯩꯊꯦꯜꯒꯤ 0 ꯀꯤꯂꯣꯃꯤꯇꯔꯗ ꯍꯥꯡꯗꯣꯛꯂꯤꯕ ꯕꯤꯁꯥꯜ ꯃꯦꯒꯥ ꯃꯥꯔꯠ ꯑꯁꯤ ꯀꯩꯊꯦꯜ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 6 ꯔꯣꯝ ꯂꯥꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯤꯕ ꯑꯃꯗꯤ ꯀꯪꯂꯩ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯅꯕ KCP PWG-MC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯕꯤꯁꯥꯜ ꯃꯦꯒꯥ ꯃꯥꯔꯠ ꯍꯥꯡꯗꯣꯛꯄꯗ ꯆꯦꯟꯅꯕꯁꯤꯡꯗ ꯃꯥꯡꯑꯣꯏꯅꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯂꯨꯞ ꯑꯃꯁꯨꯡ ꯀꯪꯂꯩ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯅꯥꯊꯩꯕ ꯃꯥꯟꯕ ꯊꯕꯛ ꯆꯠꯊꯔꯛꯄꯒꯤꯗꯃꯛ ꯑꯔꯣꯏꯕ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯍꯧꯈꯤꯕ ꯖꯨꯟ 4ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 12:35 ꯔꯣꯝ ꯇꯥꯕꯗ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯈꯥꯡꯉꯦꯟꯕꯝ ꯂꯩꯔꯛꯇ ꯂꯩꯕ ꯈꯥꯡꯉꯦꯟꯕꯝ ꯕꯤꯁ꯭ꯋꯔꯖꯤꯠ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯟꯖ ꯕꯤꯍꯥꯔꯤꯒꯤ ꯌꯨꯝꯗ ꯕꯣꯝ ꯊꯝꯂꯝꯈꯤꯕ ꯑꯗꯨ ꯂꯨꯞ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯈꯨꯠꯄꯨ ꯑꯃꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ PRO ꯆꯤꯡꯈꯩꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫